Malam pumuk oina thengari ba COVID-19 ki lan holi su lepna chathari tamthiriba laina asina ngasi phawda malam gi oina mioi koti ama lising marfundrani thoi chama marfundraumdoi positive ohin khre aduga mioi lakh manga lising kunma thoi chamri kunbuna phunchi pikham nan khre hoji phawda laina asina narubudagi phagalakraba mising asi lakh humpuma thoi lising taruk chamri ani yaukhre masi apunba positive ki chanda yankhe manga dasmik marfundrani USA na malimgi oina laina asina khwadagi sonba lebak oiri Jada su laina asina ngasi phawda mioi lakh taruk lising kun taruk samga marfudara mathoi positive ohin kre aduga mioi lising tara nipan sani kun taruk puna sian kre aduga mioi la ohum lising umdra mapan satet marfudaruk na narubudagi phagalakre masi leba asigi positive oiba masingi chada humpu dasmik humpu mathoini Yada huji COVID-19 na narib masing asi malim go ina sangam namda mari suba position da leiri Brazil amasung Russia na USA gi mathangda ani suba amasung om suba leiri India gi oina su Maharashtra state na laina asina khwarik sonba state ama oiri state asida positive oiba masing asi ngasi phawda la ama lising marfutaru satruk kuntaru geukre aduga laina asina sian khiba masingna lising nipan chama humdra trukni Manipur da su laina asida ngasi phawda mioi lising ama sani humdra mapan positive oin kre asi anadi hoji phawda yaudri aduga mioi satruk humphumdoi laina asina narabudagi phagalaktuna mayumda discharge tawkre masi positive oikiba masingi chada yankai mathoi dasmik marfu humdoini State asigi hoji leiriba active case masing satruk taratrukni Thoubal district tasu laina asina ngasi phawda positive oikraba masing si punna yankai tarukni masigi manungda bhagalakhraba migi masingna kun tarukni active case kuntrani hoji district asigi oina mapani khalakpa mioi chani yankai mari district asigi tonganba community quarantine center singda leiri ngasi phawda district asigi oina COVID-19 test tokiba mioi lising ani chamri kunithoi di negative oyaktuna mayumda discharge tawkre amaromda Thoubal Kendragi local MLA ki mkhada hangliba community quarantine center singda chana thangnaba mating pangba local volunteer ama haukiba juntang kumangada COVID-19 positive oirakpadagi district administration na mahaka kahena nakchinaruba amasung mahaki imung manunggi miyoising punna miyoy yangkhaini panlom sample lawduna test tawkre makoi loinamak negative oirakre Mamang chahida oikhibu kumsi chahisu ngasi July gi tang ahum yoraba phawda kumgi nong mapung phana suroktabna maram oraga kumsi chahisu mamang chahigum law ubuda isingi awaba mayok nagadra habegi mipaiba poknare adumapu district asigi yairipo leirong thel khoirom pechi yairipok singa phogdel wangkhem charangpat Thoubal khetilekai Thoubal selau lamjai lakol Thoubal athopam Thoubal nungangkhong Thoubal ningombam da leiba lokol singdi Thoubal kenen gi isingna law nithina panba ure hariba district asigi lofom sing asida hoji law lingba pambel hunba lawon hunmagi thabak kan sathari lagliba hapta ani asida kumgino nithina churuktabati mamang chahigum law panbada khudong chataba khara makhaidi mayoknaragani maru oina ithei lokhong kenel amadi ising singnabagi turel letaba lokhom singdadi nongi mapal tangba maramna law ubada khudong chataba kaya mayokundana lagli amaromda Bharat Sarkarna hoji leba asida mayoknariba COVID-19 ki awaba asida maru oina leba asigi chana thangnaba pothokliba lomi singi yenglaga lockdown gi athingba komthokpa leikre masida natuna lomi singda piba yaba matingsu piba hokre district asidasu district agriculture office na lomi singda bawdi pikre hoji district asigi lomi lising kunmai romda har pibagi thabaksu kanna chathari district asigi lomi singna magi pata purakladuna district agriculture office tagi har lobagi thabak chathari Hokiba Jun Tang Taratare Tagi Hoji Phawda District Agriculture Office na Thoubal amasung Kasting District ki lomi lising taratrukta har fangankre aduga hoji stock har bag lising taret muk leiri District Agriculture Officer na phongdorupagi matung ina chatliba chahi asigi oina Thoubal amasung Kasting District ki darkar oiniba urea bag si punna lising 35 ni hairi hoji ahanbagi oina yeliba asi hek loibaga awatpa makhatana lokthonaba su tharang paikale haiwa wafamsu phongdorukhi aduga District Agriculture Office Thoubal na chaliba sahi asigi oina district asigi lomi singda SRI amasung ICF method ta law ugdaba lomi chartet lomda phodisu fangankre hari ngasisu Kasing district ki tongana har singba hokre singba hek loibaga lomi singda har fangalagani masigi mathanda sugunugi su athubanda har fangnaba thorang leire haina District Agriculture Officer Thoubal N Jayakumar na katana phongdorakhi